ꯈꯪꯗ꯭ꯔꯦ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯆꯠꯈꯤꯕ ꯃꯤꯁꯨ ꯑꯃꯠꯇ ꯍꯜꯂꯛꯇꯕ ꯑꯃꯗꯨꯅ ꯃꯔꯣꯜ ꯑꯃ ꯁꯦꯟ ꯁꯤꯡꯒꯗꯕꯅꯤ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏ ꯁꯦꯟ ꯌꯥꯎꯈꯤꯕ ꯕꯦꯒ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯑꯃ ꯁꯠ ꯂꯥꯎꯅ ꯄꯥꯏꯊꯣꯔꯛꯑꯕꯗꯤ ꯐꯔꯅꯤꯗ 뭐 호텔지부 수아이다. 호텔 해봐 따모. 또 아다 가리바 가미지 아시기 말링사. 뭐 감시라. 아시기 가미. 호호. 야무하지래. ꯕꯦꯒꯁꯤꯗꯤ ꯑꯩꯒꯤ ꯕꯦꯒꯇꯨ ꯃꯥꯟꯈ꯭ꯔꯦꯗ ꯃꯁꯛ ꯃꯥꯟꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩꯒꯤ ꯕꯦꯒꯇꯨꯗ ꯎꯗꯨꯅ ꯂꯩꯔꯦ bunga ꯆꯥꯝꯇ ꯂꯧꯒꯦꯕ ꯆꯥꯅꯕꯗꯤ ꯌꯥꯎꯗ꯭ꯔꯥ 따모. ꯆꯥꯅꯕꯗꯤ ꯂꯧꯖꯔꯣꯏꯒꯦ ꯑꯩꯒꯤ ꯌꯥꯎꯖꯔꯦ ꯆꯥ 실으시래. ꯑꯃꯕꯨ ꯑꯣꯏꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯈꯪꯗꯣꯛꯄꯅ ꯐꯔꯦ 이붕어 이안버수 ngakhtang phamba yagadra 야니 야보 펌비우 야니 yam nungaijare 이붕어 chaado chini yaudaba cha amta pibiro 이붕어부 kari lamdagino ꯆꯥ 실으시래. ꯌꯥꯝꯕ ꯑꯩꯒꯤ ꯂꯝꯁꯤꯗꯤ ꯏꯝꯐꯥꯜꯗꯒꯤ ꯌꯥꯝ ꯂꯥꯞꯄꯤꯗ ꯌꯥꯝꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯌꯥꯝꯕꯅ ꯃꯃꯤꯡ ꯈꯣꯡ ꯇꯥꯔꯝꯈꯤꯔꯣꯏ ꯑꯩꯅ ꯈꯟꯕꯗ 이세 ꯈꯪꯗ꯭ꯔꯦ ꯏꯌꯥꯝꯕ ꯈꯣꯏꯁꯨ ꯑꯍꯜꯅꯒ ꯑꯣꯏꯁꯜꯂꯛꯄꯅꯦ ꯅꯍꯥ ꯅꯈꯣꯏꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯕ ꯑꯗꯨ 이붕어 임파ꯜꯗ 이붕어ꯅ ꯂꯥꯛꯄꯤꯕꯕꯨ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯊꯕꯛ ꯑꯃꯒꯤ ꯌꯥꯝꯕ ꯑꯩꯁꯤ 임파ꯜꯗ 미호야 어떤 티저입니다. 미호야 두다 베가 시시네 저럼 게드나 락잡니 야마
소이들. 마시기 니빠시나 파이브 백세. 아이디 백도 소이든 오이가니. 다스 감도이. 마시기 니빠시 파젤라가 와홍 빠홍 똑똑 야데. ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯑꯩꯁꯦ ꯆꯠꯅꯅꯕ ꯇꯧꯔꯒꯦ 이거 야무슬 왜래? 보는 핵다 통민나르시. 아두디 이봉원은 마이케이 가론도 잡히고 따래. ꯏꯌꯥꯝꯕ ꯑꯩ ꯁꯣꯝꯗ ꯁꯨꯝ ꯆꯠꯈ꯭ꯔꯒꯦ 처음다. 아두디 내 안부 용수 처음다 라이브니. 보는 핵다 산민나르시. ꯌꯥꯏ ꯌꯥꯏ 나좀 너 하지마 거기가 쳤다 봐야 돼. 그이 이봉원. 그리 말기노. 아두다 강대. 하지마 거기 거기 누구 너 누구 누구 말을 왜 이렇게 누구 많이 야, 보게 그럼. 아 거기 누구 누구 같거니 하루 강대 강해. 하루니. 아두. 잘라 둘 잘라. 설 서울 동생이 와 형은 이사. 속부들이 그다이 내봐. 손들이 이래서. 자, 그냥 또, 너 그냥 또, 뭐야, 그냥 또. Kayam tina soba. 야니샤 ꯏꯌꯥꯝꯕꯅ ꯁꯣꯛꯄ ꯅꯠꯇꯦ Pare adudi. Adu thawdo adu matau karamna kamai thoiba. 야니샤 ꯑꯩ ꯂꯣꯏꯅ ꯍꯥꯏꯖꯒꯦ ꯑꯩꯍꯥꯛꯀ ꯍꯧꯖꯤꯛ ꯐꯥꯈꯤꯕ ꯑꯍꯜ ꯑꯗꯨꯒ ꯍꯣꯇꯦꯜꯗ ꯆꯥ ꯊꯛꯃꯤꯟꯅꯖꯕꯅꯤ ꯃꯗꯨꯗ ꯁꯛꯈꯪꯗꯕ ꯅꯍꯥ ꯈꯔ ꯂꯥꯛꯂꯒ ꯑꯍꯜ ꯑꯗꯨꯕꯨ ꯅꯝꯐꯨ ꯍꯥꯐꯨꯗ ꯐꯥꯔꯒ ꯄꯨꯈꯤꯕꯅꯤ ꯁꯥꯔ Adu kidnappersing adugi masak maming adi khangobra. ꯁꯥꯔ ꯑꯩꯅ ꯈꯪꯕ ꯃꯤꯑꯣꯏ ꯑꯝꯇ ꯌꯥꯎꯗꯦ ꯁꯥꯔ ꯑꯩ ꯁ꯭ꯋꯥꯏꯗꯒꯤ ꯅꯠꯆꯗꯦ ꯁꯥꯔ Adu hauji phagi ba ahal aduga songmadi kari mari thoknaba. ꯀꯔꯤꯃꯠꯇ ꯊꯣꯡꯅꯗꯦ ꯁꯥꯔ Kaisu thokna de haiba. Okay. Adudi sumai tobiro. Aikhoiga punna station phawbudang chaminarasi. ꯁꯥꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ Hoi, police station dani. Somna thawdo adugi witness oirabanina madugi matangda station da report ama kaktang ikhataba yadre. ꯁꯥꯔ ꯑꯩ ꯆꯠꯆꯔꯣꯏꯒꯦꯗ ꯁꯥꯔ Kari no marang aside bag asibo asuk jackson na scenery sibo. Hey, magi bag kari yawgi amda check to. Yung. 맥도 빌어, 세. 맥도 빌어. 빌어 오늘. 예, 사실이 시행 하더니네. Hey, shin ma'am si kai dino. Shin ma'am si karai dino kumune na wanda ni ay hangse. Macam ah station na puro si puro. 허글러. 허글러. Hey, hakulo. ꯑꯩꯍꯥꯛꯅ ꯌꯨꯝꯗꯒꯤ ꯊꯕꯛ ꯊꯤꯕ ꯊꯣꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯅꯍꯥ ꯑꯃ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯀꯟꯕ ꯉꯝꯂꯕꯗꯤ ꯈꯜꯂꯒ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯣꯔꯛꯈꯤꯕꯅꯤ ꯅꯨꯄꯥ ꯑꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯔꯦ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯐꯥꯎꯕꯗꯨ ꯊꯤꯟꯗꯣꯔꯛꯄ ꯃꯇꯝꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔꯅ ꯑꯩꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯕꯦꯒ ꯑꯗꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯂꯒ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯍꯜꯂꯛꯈꯤ ꯕꯦꯒꯁꯤꯅ ꯑꯩꯈꯣꯏꯗ ꯂꯩꯔꯤꯈꯩꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄ ꯌꯥꯏ ꯈꯟꯗꯅ ꯑꯩꯍꯥꯛꯅ ꯕꯦꯒ ꯑꯁꯤ ꯏꯝꯐꯥꯜꯗ ꯊꯤꯟꯕ ꯂꯥꯛꯆꯔꯤꯕꯁꯤꯅꯤ ꯁꯥꯔ
ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇ꯭ꯔꯥ? ꯃꯥꯅꯤ ꯁꯥꯔ, ꯂꯣꯏꯅꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ. ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ. ꯍꯩ, ꯀꯅꯥ ꯂꯩ? ꯁꯥꯔ. ꯅꯍꯥꯟ ꯁꯦꯂꯦꯟꯗꯔ ꯇꯧꯔꯛꯄ ꯅꯨꯄꯥꯗꯣ ꯁꯤꯗ ꯄꯨꯁꯤꯜꯂꯛꯑꯣ. ꯐꯅꯤ ꯁꯥꯔ. ꯇꯥꯃꯣ. ꯐꯝꯃꯨꯅꯦ ꯐꯝꯃꯨꯅꯦ ꯐꯝꯃꯨꯅꯦ.